Private school na kumang tawsilak na madam sida lay talay na bigi macha mata private school da taman bangamde. Private school da taman na ba paisa ay gima da lay kide. Karamba mama na macha bu pa ningay. Ado ba awang ba nimba palsinam kay bidingam kide. City dagi kara hay tarak pa mapam ni. Ay koy gi apik pa kun maton gi apik pa government school. Ay gidi loksing gyang gitung na fam ni. Mi yam jadrabasu ay koy school gi oja. Oja taisinga changdam na bayar. Arab palam singdagi laktuna machawi bai khoi biang sinbire. Asin naja satrai khoi na pamjaba. Second period ni maitai me ke class da Madam Helena na. Thoisna nang ban da guest excursion chapasi yaudoi na draw. Madam do tamna na ingon da hanglak pare. Ai langkak tongna. Madam handaki di ai yaujarare. Imana su yajai. Problem kara lay jare ay ki side ge aduna yaw jare Madam duna kay gi man yadri bano Madam da haibe yadro hayune namana bising di loine jet ke hairne nang na yaw nindrina kay gi no hayo ay nungai tena classroom du da family ba satra sing du de yeng laga Madam ay gi school kongup ja segaire lebiyo haina ima da tak bane kongup lare de excursion jatna ba paisa bibiyo hai bai mana yaroi Adugine Madam, aduna handaki sidi ay yaujaroroige. Ay koy class ge satra singdo. Ay gi nubi man bai tawsida hauna nokle. Karim kathaina na aina kari makha tarak bahaina ngaiduna leine. Madam do yam nungaitana. Oh, phare do erede. Madam gi meeting du aingonda thamlambadagi mayam lamda pulap onsinkre. Angangsa noi gi pisa collection class 10 na tawbani. Yago da bakai pesa pisalo. Noigi brother sister kaida. Pare ngangsa class makha lokthana bataro sigo. Madam na mete mek takpa ai gi nungai jabin. Khang da bawhaya ma yawbuda puthokuna ai khoi be he gyan ta hale. Atai gi di khangde. Madam Helena aina khwaida gi nusi jabo jane. Sering wari macha lamkoi wari. Nobel na chingba pumna makbu. Madam na khangba khara ahangba numita nei nabi. Ayibi singi magun jutatana he haibi. Aina su he nungai jabisi saitya gi kala sibu Madam na imita uhan bi basene. Nupawi na pokjara basu ai nupi gi mawong dong na tawe. Kairoli kai gi mising na su ai bu bada homo haiduna lakne. Ai yam sawe moina lakna bada. Nupa mata ga su ai tolo khoinda na de. Yumdai gi tadana ai gi yong tawraga yamna supui. Yum thadok tu na chakra sira bhaw khale. Adubu ai gi changjafam amata leite. Jagat changsar sida ai khoi gi na haibada mari mata ma phaw leite. Asuk ton mom boksibu kai gino. Dada ga ai gi ga marakta imana khena basu tame. Sibu ai gi rala. Ai gi ide yaw jarak panna tabra. Mana mahai masing matik jana tamale. Ai gi dikadai. Akhoi class ki missing na excursion chakani haina langhauba sing uraga ai thawai nungai tana yumda lake. Lambida ai gi khongum sigai bada da yengaga pira jena taxi sonduna haijabane. Nangte sigai ram jade ko. Ai shunga se excursion chatba yahaba phangani ko. Asi haina peri yumda hale. Jinda sonjabana tana kari diu paile. Yumda halaktuna wakal khale. Hai shira haigum sira. Adubu angangoi bagi ithil sinai chaning bade phawri bane. Ima, ai school ge excursion chapa yauge. Kari ge excursion no. Adu chatladi nangi khongum leide taba. Imung sikyawa base khita khangune noiba. Chatrasu yabadudi chaluranu dana. Nayambagum mahi masinda mai onchilo. Kai kandabada paisa arembada mangnaba. Ima da jinghangana khumba sungamda thamoida di chakle bane. Amuk sukhale. Aigi mana wana jingda migi da yo sungba yauraga aina paisa lauduna lam koi bajat pa ai pam kide ngai ha ke saunung bana chak cha dana phamung da kakatuna adung tam takre chak lam bada hing do tam tha basu ya kide ona thoinai wana tum bathemle tumna wakal me am sukhale sangsar sida lairaba mioi ke am leram kane
ꯃꯈꯣꯏꯁꯤꯡꯗꯨ ꯅꯤꯡꯕ ꯑꯝꯇ ꯊꯨꯡꯂꯝꯂꯣꯏ ꯀꯩꯒꯨꯝꯅ ꯑꯩꯅ ꯂꯝ ꯀꯣꯏꯕ ꯆꯠꯄ ꯐꯪꯗꯕꯩ ꯁꯥꯎꯅꯤꯡꯕ ꯅꯣꯏꯅ ꯆꯥꯕ ꯊꯛꯄ ꯐꯪꯗꯕꯩ ꯄꯨꯛ ꯄꯥꯏꯗꯨꯅ ꯈꯪꯕ ꯑꯩꯒ ꯃꯈꯣꯏꯒ ꯆꯥꯡꯗꯝꯅꯗꯨꯅ ꯌꯦꯡꯁꯦ ꯑꯩꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯅꯤ ꯐꯥꯎꯗꯤ ꯆꯥꯖꯔꯤ ꯏꯃꯥꯒꯤ ꯃꯄꯥꯜꯗ ꯃꯈꯣꯏꯅ ꯆꯔꯥ ꯑꯃ ꯆꯥꯅꯕ ꯀꯨꯏꯅꯤ ꯅꯤꯕ ꯆꯠꯄ ꯈꯦꯠꯅꯩ ꯑꯩꯒꯤ ꯌꯥꯝ ꯈꯦꯠꯅꯩ ꯑꯩ ꯌꯥꯝ ꯁꯥꯐꯔꯤ ꯑꯩ ꯆꯠꯂꯔꯣꯏ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯕ ꯑꯦꯛꯁꯀꯔꯁꯟꯅꯦ ꯁꯨꯝ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅ ꯃꯄꯤꯁꯨ ꯇꯥꯔꯛꯏ ꯀꯗꯣꯝꯗꯒꯤ ꯂꯥꯛꯄ ꯅꯨꯡꯁꯤꯠꯅꯅꯣ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯑꯩꯒꯤ ꯈꯣꯡꯎꯞꯇꯨ ꯄꯨꯊꯣꯛꯑꯒ ꯄꯦꯟꯗꯕꯒꯤ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯁꯤꯔꯥꯐꯥꯎ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩ ꯉꯝꯈꯤꯗꯦ ꯃꯔꯝꯗꯤ ꯁꯦꯒꯥꯏꯖꯔꯕꯁꯨ ꯑꯩꯅ ꯃꯗꯨ ꯇꯣꯡꯂꯒ ꯁꯥꯔꯕ ꯀꯥꯂꯦꯟꯒꯤ ꯀꯣꯏꯂꯥꯁ ꯃꯊꯛꯇ ꯆꯠꯄꯗ ꯃꯩꯁꯥ ꯑꯃꯠꯇ ꯐꯪꯍꯟꯈꯤꯗꯦ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯪꯖꯔꯛꯂꯕ ꯑꯩꯒꯤ ꯈꯣꯡꯎꯞꯇꯣ ꯑꯃꯨꯛ ꯄꯥꯏꯈꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯉꯤ ꯁ꯭ꯀꯨꯜ ꯀꯥꯕꯗꯣ ꯑꯩ ꯇꯧꯐꯝ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯦ ꯃꯌꯥꯝꯅ ꯂꯥꯡꯕ ꯎꯔꯒ ꯍꯦꯟꯅ ꯑꯗꯨꯝ ꯃꯐꯝꯗꯨꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯃꯦꯗꯥꯝ ꯍꯦꯂꯦꯅꯥꯅ ꯊꯣꯏꯁꯅꯥ ꯁ꯭ꯇꯥꯐ ꯔꯨꯝꯗ ꯅꯪ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯃꯌꯥꯝꯁꯨ ꯑꯇꯝꯅꯅ ꯑꯩꯕꯨ ꯀꯧꯕꯗ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩꯍꯧꯏ ꯑꯩ ꯃꯦꯗꯥꯝꯅ ꯀꯧꯔꯝꯕꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯁ꯭ꯇꯥꯐ ꯔꯨꯝꯗ ꯆꯠꯂꯤ ꯃꯦꯗꯥꯝ ꯑꯩꯕꯨ ꯀꯧꯕꯤꯕꯒꯤ ꯃꯔꯝꯕꯨ ꯃꯦꯗꯥꯝꯅ ꯅꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯁꯥꯇ꯭ꯔ ꯃꯈꯩꯗꯤ ꯂꯣꯏꯅ ꯆꯠꯅꯤ ꯍꯥꯏ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯌꯥꯝꯁꯨ ꯈꯟꯅꯔꯒ ꯅꯪꯕꯨꯁꯨ ꯌꯥꯎꯍꯜꯂꯁꯤ ꯍꯥꯏꯅꯔꯕꯅꯤ ꯅꯪꯕꯨ ꯌꯥꯅꯤꯡꯗꯕ꯭ꯔꯣ ꯑꯩ ꯃꯤꯀꯨꯞꯇꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯐꯥꯎꯈꯤ ꯀꯞꯁꯨ ꯀꯞꯅꯤꯡꯂꯛꯂꯦ ꯃꯦꯗꯥꯝꯅ ꯑꯩꯒꯤꯗꯃꯛ ꯈꯟꯕꯤꯕꯗꯨ ꯎꯕꯗ ꯑꯩ ꯏꯁꯥꯁꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅ ꯑꯩꯅ ꯑꯦꯛꯁꯀꯔꯁꯟ ꯌꯥꯎꯔꯒ ꯂꯝ ꯀꯣꯏꯕꯗ ꯃꯤꯅ ꯄꯣꯠ ꯂꯩꯕ ꯑꯆꯥꯄꯣꯠ ꯆꯥꯕ ꯎꯔꯒ ꯑꯩꯁꯨ ꯆꯥꯅꯤꯡꯉꯛꯀꯅꯤ ꯈꯜꯂꯦ ꯑꯗꯨꯕꯨ ꯄꯩꯁꯥ ꯃꯔꯤꯛ ꯑꯃꯠꯇ ꯑꯩꯒꯤ ꯏꯃꯥꯅ ꯄꯤꯕꯤꯔꯣꯏ ꯑꯩ ꯈꯪꯉꯤ ꯑꯩꯒꯤ ꯈꯣꯡꯎꯞ ꯂꯩꯅꯅꯕ ꯇꯛꯂꯛꯄꯁꯦ ꯊꯥ ꯍꯦꯜꯂꯛꯂꯕꯅꯤ ꯑꯗꯨꯕꯨ ꯆꯥꯛꯈꯨꯝꯒꯤ ꯂꯥꯟ ꯃꯔꯛꯁꯤꯗ ꯉꯁꯤꯁꯨ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯁꯤꯒꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯦꯗꯥꯝꯒꯤ ꯊꯧꯖꯥꯜ ꯂꯩꯔꯕ ꯋꯥꯗꯨꯁꯨ ꯑꯩꯅ ꯀꯛꯄ ꯉꯝꯗꯦ ꯃꯔꯛꯁꯤꯗ ꯂꯨꯔꯤꯕꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯅꯤ ꯑꯩ ꯇꯞꯅ ꯍꯥꯏ ꯃꯦꯗꯥꯝ ꯏꯃꯥꯒ ꯑꯝꯇ ꯇꯥꯟꯅꯖꯔꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩ ꯀꯣꯛ ꯍꯣꯠꯂꯗꯨꯅ ꯊꯣꯛꯂꯛꯏ ꯃꯍꯩ ꯑꯦꯛꯁꯀꯔꯁꯟ ꯅꯛꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯂꯥꯡꯅꯩ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯦꯛꯁꯀꯔꯁꯟꯁꯨ ꯌꯥꯎꯗꯤ ꯌꯥꯎꯅꯤꯡꯈꯤꯕꯅꯦ ꯑꯩꯁꯨ ꯗꯗꯥꯗꯤ ꯅꯣꯕꯣꯗꯤꯌꯥꯗ ꯂꯥꯏꯕꯛ ꯐꯗꯨꯅ ꯇꯝꯈꯤ ꯌꯨꯝꯗ ꯀꯌꯥ ꯂꯩꯔꯛꯇꯦ ꯑꯩꯒꯤ ꯀꯌꯥꯁꯨ ꯂꯣꯟꯗꯤꯟꯅꯔꯛꯇꯦ ꯃꯥꯅ ꯑꯃ ꯑꯩꯅ ꯑꯃ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅꯦ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯑꯩꯅ ꯗꯥꯁꯤꯗꯥꯔ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯑꯝꯇ ꯅꯤꯖꯒꯦ ꯁꯤꯗꯔꯅ ꯍꯦꯛꯇ ꯍꯥꯏꯌꯣ ꯅꯪꯒꯤ ꯃꯇꯦꯡ ꯀꯔꯝ ꯀꯥꯟꯗ ꯄꯥꯡꯈꯤꯗꯕ ꯌꯥꯎꯒꯦꯅꯦ ꯍꯥꯏꯌꯨꯅꯦ ꯀꯩꯗꯧꯔꯝꯃꯤꯅꯣ ꯍꯧꯖꯤꯛꯄꯣ ꯗꯥꯁꯤꯗꯥꯔ ꯀꯩꯁꯥꯝꯄꯥꯠꯇꯒꯤꯅꯤ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯈꯔꯗꯤ ꯍꯟꯒꯅꯤ ꯑꯗꯨꯒ ꯑꯩꯒ ꯃꯥꯒꯁꯦ ꯀ꯭ꯂꯣꯁ ꯑꯣꯏꯅꯤ ꯑꯩꯅ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯑꯣꯏꯖꯔꯕꯁꯨ ꯃꯥꯅ ꯑꯩꯕꯨ ꯊꯥꯛ ꯋꯥꯡꯅ ꯊꯥꯡꯒꯠꯄꯤ ꯅꯨꯡꯁꯤꯅ ꯃꯅꯥꯎ ꯑꯃꯒꯨꯝ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕꯁꯦ ꯃꯥꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯩꯗꯤ ꯃꯣꯏꯗ ꯑꯃꯨꯛꯇꯁꯨ ꯆꯠꯂꯨꯗ꯭ꯔꯦ ꯃꯥꯅ ꯆꯦꯆꯦ ꯍꯥꯏꯅ ꯇꯣꯏꯅ ꯍꯧꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯌꯣꯡꯁꯤꯅ ꯏꯈꯣꯡꯗ ꯊꯥꯡꯅ ꯌꯥꯟꯁꯤꯟꯕꯒꯨꯝ ꯊꯣꯛꯆꯔꯦ ꯑꯩꯅ ꯌꯥꯝ ꯏꯀꯥꯏꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯒꯦ ꯈꯟꯕꯅꯦ ꯑꯗꯨꯕꯨ ꯄꯩꯁꯥ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯇ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯥ ꯁꯥꯔꯝꯃꯤꯅꯤ ꯑꯩ ꯀꯅꯥꯗ ꯍꯥꯏꯔꯨꯗꯣꯏꯅꯣꯁꯨ ꯈꯪꯗ꯭ꯔꯦꯕ ꯁꯤꯗꯥꯔꯅ ꯑꯁ ꯅꯪ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯩꯁꯤꯕꯨ ꯅꯌꯥꯝꯕ ꯅꯠꯇ꯭ꯔꯣ ꯅꯌꯥꯝꯕ ꯑꯃꯒꯨꯝ ꯈꯟꯕ ꯉꯝꯗꯕꯒꯤꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕ ꯅꯪꯒꯤ ꯅꯍꯥꯟꯒꯤ ꯋꯥꯔꯤ ꯃꯆꯥꯗꯣ ꯄꯥꯞ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯥꯗ ꯄꯥꯍꯟꯕꯅꯦ ꯌꯥꯝ ꯀꯞꯄꯦ ꯃꯃꯥꯅ ꯅꯪꯕꯨꯁꯨ ꯎꯅꯤꯡꯉꯤ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯃꯥꯗ ꯍꯥꯏꯔꯒ ꯅꯪꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕꯗ ꯍꯥꯞꯅꯕ ꯄꯩꯁꯥ ꯅꯤꯒꯅꯤ ꯀꯦꯝ ꯈꯟꯒꯅꯨ ꯑꯩ ꯈꯪꯍꯧꯗꯦ ꯄꯤ ꯇꯥꯈꯤꯕ ꯄꯣꯛꯃꯤꯟꯅꯗꯕ ꯑꯣꯏꯔꯁꯨ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯅ ꯁꯨꯝ ꯆꯦꯟꯊꯔꯛꯄꯗ ꯀꯥꯎꯁꯤꯡ ꯑꯃꯒ ꯊꯦꯡꯅꯕꯒꯨꯝꯕꯅꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯕꯨ ꯀꯌꯥ ꯈꯟꯕꯤꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯗꯗꯥꯗꯤ ꯑꯩꯕꯨ ꯁꯄꯣꯔꯠ ꯑꯃꯠꯇ ꯇꯧꯕꯤꯗꯦ ꯊꯧꯅꯥ ꯍꯥꯞꯄꯤꯗꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯩꯕꯨ ꯌꯦꯡꯊꯤ ꯑꯩ ꯍꯣꯏ ꯍꯥꯏꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯋꯥꯍꯩ ꯑꯃꯠꯇ ꯆꯤꯟꯕꯥꯜꯗ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯐꯣꯟꯗꯨ ꯑꯗꯨꯝ ꯊꯝꯂꯦ ꯐꯣꯟ ꯊꯝꯂꯕ ꯃꯇꯨꯡ ꯈꯜꯂꯤ ꯑꯩꯁꯤꯕꯨ ꯏꯀꯥꯏ ꯈꯪꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯃꯔꯤ ꯑꯃꯇ ꯊꯣꯛꯅꯗ꯭ꯔꯕꯁꯨ ꯃꯥꯅꯗꯤ ꯀꯌꯥꯕꯨ ꯈꯟꯕꯤꯕ ꯑꯩ ꯏꯀꯥꯏꯕ ꯐꯥꯎꯏ ꯍꯥꯏꯈꯤ ꯍꯥꯏꯗꯣꯛꯂꯨꯔꯒ ꯇꯣꯛꯑꯁꯤꯔꯥ ꯈꯜꯂꯦ ꯗꯥꯁꯤꯗꯔꯅ ꯁꯄꯣꯔꯠ ꯃꯌꯥꯝ ꯄꯤꯕꯤꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯕꯨ ꯑꯦꯄ꯭ꯔꯤꯁꯤꯌꯦꯇꯦꯠ ꯇꯧꯕꯤ ꯄ꯭ꯔꯦꯁꯇ ꯆꯠꯂꯒ ꯀꯣꯄꯤ ꯀꯌꯥ ꯇꯧꯊꯣꯛꯂꯦ
ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯗꯥꯁꯤꯗꯠ ꯑꯩꯈꯣꯏꯅꯤꯅ ꯂꯥꯏꯔꯤꯛꯇ ꯈꯣꯏꯗꯥꯖꯕ ꯃꯤ ꯀꯌꯥꯗ ꯌꯣꯟꯈꯤ ꯏꯁꯇꯣꯔꯁꯤꯡꯗꯁꯨ ꯊꯥꯈꯤ ꯃꯗꯨꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯗꯥꯁꯤꯗꯠꯅ ꯃꯥꯌꯣꯛꯅꯕꯤ ꯑꯩꯗꯤ ꯌꯥꯎꯗꯕꯒꯨꯝꯕꯅꯤꯗ ꯃꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯤꯕꯅꯤ ꯃꯥꯒꯤ ꯂꯃꯟꯁꯦ ꯄꯨꯟꯁꯤꯒꯤ ꯇꯣꯟꯗꯨꯅ ꯂꯩꯍꯧꯔꯗꯕꯅꯤ ꯃꯤ ꯑꯐꯕ ꯍꯥꯏꯁꯤꯗꯤ ꯇꯧꯊꯣꯔꯛꯄ ꯒꯨꯟꯇꯅ ꯈꯪꯉꯤ ꯑꯩꯉꯣꯟꯗꯗꯤ ꯃꯥꯁꯦ ꯌꯥꯝꯅ ꯐꯩ ꯑꯅꯧꯕ ꯃꯉꯥꯜ ꯑꯃꯁꯨ ꯄꯤꯕꯤꯕꯅꯤ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯟꯗꯨꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯥꯎꯃꯩ ꯃꯈꯣꯡꯗ ꯊꯥꯎ ꯍꯩꯕꯤꯕꯅꯤ ꯅꯣꯡꯃ ꯑꯩꯒꯤ ꯗꯥꯁꯤꯗꯠꯀ ꯂꯥꯏꯔꯤꯛꯀꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯃꯇꯝꯅꯤ ꯅꯨꯄꯥ ꯑꯃꯅꯤ ꯈꯛꯅ ꯑꯩꯕꯨ ꯀꯔꯦꯝꯅꯔꯛꯀꯦ ꯃꯇꯝꯗ ꯗꯥꯁꯤꯗꯠ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯇꯦ ꯊꯕꯛꯇꯨꯒꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯒꯕꯔꯅꯔ ꯔꯣꯗꯀꯤ ꯈꯔ ꯀꯥꯆꯤꯟ ꯑꯣꯏꯔꯞꯅ ꯑꯩ ꯐꯝꯗꯨꯅ ꯂꯩꯕꯅꯤ ꯅꯨꯄꯥ ꯑꯃꯅ ꯍꯣꯃꯣ ꯅꯠꯇ꯭ꯔꯣ ꯚꯥꯏ ꯃꯥꯅꯤ ꯚꯥꯏ ꯈꯥꯏꯔꯨꯁꯤ ꯂꯥꯛꯑꯣ ꯑꯣꯏ ꯁꯛ ꯐꯖꯕꯤ ꯀꯔꯥꯏ ꯆꯠꯂꯤꯅꯣ ꯅꯪꯗꯤ ꯃꯌꯥꯝꯒꯁꯨ ꯃꯥꯟꯅꯗꯦ ꯄꯥꯔꯂꯔꯒ ꯇꯧꯕ꯭ꯔꯣ ꯂꯥꯛꯀꯦ ꯅꯪ ꯃꯄꯨꯟꯁꯤꯗꯅ ꯑꯩꯅ ꯌꯥꯝ ꯇꯞꯅ ꯑꯩꯒꯤꯗꯤ ꯄꯥꯔꯂꯔ ꯇꯧꯖꯗꯤ ꯑꯗꯨꯗꯤ ꯅꯪ ꯁ꯭ꯋꯥꯏꯁꯤꯗ ꯀꯩꯗꯧꯔꯤꯕ ꯍꯥꯏꯌꯨꯅꯦ ꯍꯥꯏꯕ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄ꯭ꯔꯣꯁꯇꯤꯇ꯭ꯌꯨꯠꯂꯣ ꯅꯪꯕꯣ ꯔꯦꯠ ꯀꯌꯥ ꯆꯠꯀꯦ ꯄꯨꯂꯤꯁ ꯍꯥꯏꯗꯣꯛꯑꯒ ꯅꯪ ꯐꯥꯍꯜꯂꯨꯔꯣ ꯑꯩ ꯌꯥꯝ ꯀꯤꯅ ꯑꯩ ꯑꯗꯨꯒꯨꯝꯕ ꯅꯠꯆꯗꯦ ꯑꯩꯅ ꯏꯖꯕ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯐꯣꯡꯖꯕꯅꯤ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯂꯥꯏꯔꯤꯛ ꯌꯣꯟꯐꯝꯁꯤꯡꯗ ꯂꯥꯏꯔꯤꯛ ꯊꯥꯕ ꯂꯥꯛꯆꯕꯅꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯏꯕꯤꯅꯤꯀꯣ ꯁꯣꯝꯁꯦ ꯅꯨꯄꯥꯅꯤꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯑꯩꯒꯤ ꯁꯝꯗ ꯂꯥꯝꯂꯛꯏ ꯃꯈꯨꯠꯇꯅꯁꯨ ꯌꯥꯝ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯐꯠ ꯐꯠ ꯊꯦꯡꯂꯛꯏ ꯑꯩꯁꯨ ꯃꯈꯣꯏꯅ ꯄꯥꯏꯁꯤꯟꯈꯤꯕ ꯁꯝꯁꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯅ ꯏꯟꯊꯣꯛꯏ ꯑꯇꯝꯅꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯝ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯑꯩ ꯁꯥꯎꯅꯤꯡꯗꯨꯅꯁꯨ ꯀꯩꯝꯇ ꯇꯧꯕꯗꯤ ꯉꯝꯈꯤꯗꯦ ꯍꯛꯆꯥꯡꯗ ꯀꯩꯗ ꯊꯦꯡꯗꯨꯅ ꯉꯝꯃꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯀꯔꯦꯝ ꯀꯊꯥꯏ ꯗꯥꯁꯤꯗꯠꯇꯣ ꯈꯨꯗꯛꯇꯨꯗ ꯎꯔ ꯃꯥꯜꯂꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯨꯄꯥꯁꯤꯡꯗꯣ ꯐꯨꯕ ꯍꯧꯔꯛꯏ ꯑꯩꯗꯤ ꯏꯊꯛ ꯊꯛꯀꯠꯅ ꯌꯦꯡꯗꯨꯅ ꯂꯩ ꯈꯠꯅꯔꯤꯕꯗꯣ ꯈꯪꯗꯣꯛꯄꯁꯨ ꯉꯝꯈꯤꯗꯦ ꯁꯤꯗꯥꯔꯠꯅ ꯅꯣꯏ ꯇꯧꯔꯤꯗꯣ ꯎꯔꯣꯏ ꯈꯟꯕ꯭ꯔꯣ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥꯎꯕꯒ ꯅꯦꯠꯄꯒ ꯍꯧꯈ꯭ꯔꯦ ꯅꯨꯄꯥ ꯑꯃꯅ ꯎꯁꯤꯠꯇꯅ ꯍꯣꯃꯣꯁꯤꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕꯁꯤꯕꯨ ꯅꯪ ꯀꯅꯥ ꯑꯣꯏꯔꯤꯒꯦ ꯃꯥꯒꯤ ꯑꯩ ꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩ ꯁꯤꯗꯥꯔꯠꯅ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯣꯏ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯣꯏ ꯀꯩꯗꯧꯒꯦꯒꯦ ꯑꯗꯨꯗꯤ ꯅꯪꯁꯤ ꯍꯣꯃꯣ ꯃꯋꯥ ꯇꯥꯔꯦꯅꯦ ꯍꯣꯃꯣ ꯃꯋꯥ ꯅꯨꯄꯤ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ ꯅꯪꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯅꯤꯗ ꯅꯣꯛꯈꯠꯂꯛꯏ ꯗꯥꯁꯤꯗꯠꯇꯣ ꯁꯥꯎꯅꯤꯡꯂꯨꯔ ꯃꯥꯜꯂꯤ ꯇꯥꯟꯅꯗꯅ ꯀꯥꯎꯏ ꯅꯨꯄꯥꯅꯤꯗꯣ ꯍꯩꯔꯥꯡ ꯇꯨꯔꯥꯡ ꯑꯗꯨꯝ ꯆꯦꯟꯈ꯭ꯔꯦ ꯃꯥꯁꯨ ꯃꯐꯤ ꯃꯔꯣꯜꯁꯤꯡꯗꯣ ꯑꯗꯨꯝ ꯀꯠꯊꯣꯛꯏ ꯑꯩꯁꯨ ꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯗꯥ ꯁꯣꯛꯄ꯭ꯔꯣ ꯅꯪꯁꯨꯅꯤ ꯃꯤꯅ ꯈꯠꯅ ꯍꯧꯔꯛꯂꯒ ꯀꯩꯝ ꯇꯧꯕ ꯉꯝꯗꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯅ ꯃꯉꯣꯟꯗ ꯌꯦꯡꯉꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯄꯗꯒꯤ ꯑꯗꯨꯝ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯂꯩꯕ ꯑꯩꯗꯤ ꯉꯁꯤꯁꯨ ꯏꯔꯛꯂꯦ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯁꯥꯅ ꯍꯤꯡꯅꯕꯒꯤꯗꯃꯛ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔ ꯇꯧꯗꯨꯅ ꯃꯦꯀꯞ ꯆꯠꯇꯨꯅ ꯍꯤꯡꯂꯤ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯊꯕꯛꯁꯦ ꯃꯁꯤꯅ ꯑꯣꯏꯔꯔꯤ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯇꯝꯗꯨꯅ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯋꯥꯡꯃꯗꯅꯤ ꯃꯔꯝꯗꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯁꯄꯣꯔꯠ ꯇꯧꯕꯤꯗꯦ ꯃꯔꯛꯁꯤꯗ ꯑꯩꯁꯨ ꯑꯃꯅꯤ ꯏꯕꯅ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯕꯅꯣ ꯌꯨꯝꯁꯤꯗ ꯍꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩ ꯏꯊꯟꯇ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯏꯃꯥꯗꯣ ꯌꯥꯝ ꯁꯥꯎꯅ ꯑꯩꯉꯣꯟꯗ ꯆꯩꯕ ꯍꯧꯔꯛꯏ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄ ꯃꯅꯥ ꯃꯁꯤꯡꯁꯤꯡꯗꯣ ꯂꯣꯏꯅ ꯆꯩꯈꯥꯏꯗꯨꯅ ꯂꯩꯃꯩꯗ ꯇꯥꯔꯦ ꯑꯩ ꯇꯥꯅ ꯁꯨꯈꯨꯝ ꯈꯪꯗꯦ ꯑꯩꯅ ꯉꯥꯡꯂꯤꯁꯦ ꯎꯗ ꯋꯥꯗ ꯅꯠꯇꯦꯅꯦ ꯅꯆꯤꯟꯗꯨ ꯈꯨꯝꯃꯨ ꯏꯔꯤꯕꯁꯤꯡꯁꯤꯅ ꯀꯔꯤ ꯀꯥꯟꯅꯩ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯌꯥꯗ ꯃꯩ ꯍꯧꯕ ꯀꯌా ꯑꯃ ꯋꯥꯅ ꯃꯄꯨꯟꯁꯤ ꯂꯦꯟꯈ꯭ꯔꯕꯅꯤ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯧꯕꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯋꯥꯅ ꯂꯩꯖꯕ ꯅꯣꯠꯕꯨꯛꯇꯣ ꯃꯨꯟꯗꯨꯅ ꯁꯦꯒꯥꯏꯕꯤ ꯑꯩꯒꯤ ꯃꯇꯠ ꯃꯇꯠ ꯇꯠꯂꯕ ꯅꯣꯠꯕꯨꯛ ꯇꯧꯔꯒ ꯑꯩ ꯀꯞꯄꯦ ꯃꯣꯏ ꯃꯌꯥꯝꯅ ꯃꯤꯔꯥꯏꯕꯤꯔꯕꯁꯨ ꯑꯩꯒꯤꯗꯤ ꯊꯋꯥꯏꯅꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯃꯨꯠ ꯑꯋꯥꯕꯒꯤ ꯃꯃꯤ ꯅꯣꯠꯕꯨꯛꯁꯤꯗ ꯄꯥꯎ ꯇꯝꯂꯤꯕꯅꯤ ꯃꯈꯣꯏꯅ ꯈꯪꯗꯕ ꯃꯔꯤ ꯑꯃ ꯑꯩꯒ ꯃꯥꯒꯒꯤ ꯃꯔꯛꯇ ꯂꯩ ꯍꯥꯏꯕꯁꯦ ꯈꯖꯤꯛꯐꯥꯎ ꯈꯪꯕꯤꯈꯤꯗ꯭ꯔꯦ ꯗꯥꯁꯤꯗꯠꯇꯣ ꯑꯩꯉꯣꯟꯗ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨꯗꯒꯤ ꯀꯔꯤꯝꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯑꯩꯒꯤ ꯊꯃꯣꯏꯅꯗꯤ ꯋꯥꯔꯧꯖꯩ ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯗꯨꯝ ꯂꯩꯈꯤꯗ꯭ꯔꯦ ꯅꯣꯡꯃꯩ ꯈꯪꯍꯧꯗꯅ ꯗꯥꯁꯤꯗꯠꯇꯣ ꯐꯣꯟ ꯇꯧꯔꯛꯏ ꯑꯩꯁꯨ ꯌꯥꯝ ꯍꯔꯥꯎꯖꯒꯦ ꯐꯣꯟꯗꯣ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯁꯤꯗꯔꯅ ꯁꯅꯥ ꯇꯥꯕ꯭ꯔꯣ ꯍꯜꯂꯣ ꯑꯩꯅ ꯇꯥꯏꯌꯦ ꯗꯥꯁꯤꯗꯠ ꯀꯩ ꯂꯩꯔꯒꯦ ꯁꯤꯗꯔꯅ ꯅꯪ ꯍꯟꯗꯛꯇꯤ ꯀꯥꯞꯄꯦ ꯅꯪꯒꯤ ꯑꯊꯣꯏꯕ ꯑꯣꯖꯥ ꯍꯥꯏꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯣ ꯃꯤ ꯌꯥꯝ ꯄꯥꯟꯅꯔ ꯃꯥꯜꯂꯦ
ꯏꯁꯇꯣꯔꯗꯒꯤ ꯐꯣꯟ ꯂꯩ ꯀꯣꯄꯤ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯇꯣ ꯃꯗꯨꯅ ꯑꯣꯏꯈꯤ ꯍꯔꯥꯎꯕꯅꯁꯨ ꯑꯩ ꯄꯟꯗꯝ ꯂꯨꯝꯈꯤꯗꯦ ꯑꯩ ꯈꯪꯍꯧꯗꯅ ꯀꯥꯞꯊꯣꯛꯑꯒ ꯈꯣꯟ ꯅꯤꯛꯂꯞꯅ ꯗꯥꯁꯤꯗ ꯄꯨꯝꯅꯃꯛ ꯅꯪꯅꯅꯤ ꯅꯪꯒ ꯊꯦꯡꯅꯔꯨꯕꯅ ꯑꯁꯤꯒꯤ ꯐꯤꯕꯝ ꯌꯧꯔꯛꯄꯅꯤ ꯑꯩ ꯗꯥꯁꯤꯗꯠꯀꯤ ꯃꯃꯥ ꯎꯅꯤꯡꯉꯤ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯑꯩ ꯃꯃꯥꯕꯨ ꯑꯃꯨꯛꯇ ꯈꯣꯏꯔꯝꯖꯒꯦ ꯁꯤꯗꯔꯅ ꯂꯣꯏꯁꯤꯜꯂꯝꯃꯣ ꯃꯃꯥꯗꯣ ꯁꯤ ꯄꯥꯎꯁꯦ ꯇꯥꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯅꯤ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯁ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦꯗ ꯑꯩ ꯀꯞꯄꯒ ꯗꯥꯒꯤ ꯂꯃꯟ ꯀꯩꯅ ꯁꯤꯡꯒꯅꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯁꯤꯗꯔꯅ ꯍꯦ ꯀꯩꯒꯤ ꯂꯃꯅꯣ ꯃꯁꯤꯗꯤ ꯑꯃꯨꯛ ꯀꯞ ꯂꯩꯔꯦꯅꯦ ꯂꯥꯛꯒꯦꯀꯣ ꯁꯠ ꯂꯣꯏꯁꯤꯜꯂꯝꯃꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯦ ꯗꯥꯁꯤꯗꯔ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯦ ꯌꯨꯝ ꯍꯦꯛ ꯌꯧꯔꯒ ꯒꯦꯠ ꯀꯥꯟꯁꯤꯟꯕꯒ ꯑꯩ ꯗꯥꯁꯤꯗꯔꯒꯤ ꯃꯃꯥ ꯎꯔꯦ ꯃꯥꯡꯒꯣꯟꯒꯤ ꯁꯣꯐꯥꯗ ꯐꯝꯃꯒ ꯑꯩꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯦ ꯃꯥꯜꯂꯦ ꯑꯩ ꯎꯕꯒ ꯍꯔꯥꯎꯅ ꯏꯆꯥ ꯂꯥꯛꯂꯕ꯭ꯔꯥ ꯑꯩ ꯆꯦꯟꯁꯤꯜꯂꯒ ꯃꯦꯗꯥꯝꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯑꯣ ꯈꯣꯡꯅ ꯀꯞꯄꯦ ꯑꯩꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧꯗꯨ ꯎꯔꯒ ꯏꯁꯣꯔꯅ ꯃꯦꯗꯥꯝ ꯃꯃꯥ ꯃꯆꯥꯕꯨ ꯊꯥꯕꯤꯔꯛꯄꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯑꯩ ꯗꯥꯁꯤꯗꯔꯕꯨ ꯍꯥꯟꯅ ꯃꯦꯗꯥꯝꯒꯤ ꯏꯆꯥꯅꯤ ꯈꯪꯈꯤꯗꯦ ꯃꯦꯗꯥꯝ ꯍꯦꯂꯦꯅꯥꯅ ꯍꯧꯒꯠꯂꯣ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯃꯃꯥ ꯂꯩꯁꯤꯗꯤ ꯑꯩꯅ ꯃꯦꯗꯥꯝ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯑꯁꯨꯛ ꯀꯨꯏꯅ ꯃꯦꯗꯥꯝ ꯊꯤꯖꯔꯛꯄꯁꯦ ꯐꯪꯗ꯭ꯔꯒ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯎꯍꯟꯕꯤꯕ ꯏꯁꯣꯔ ꯃꯥꯕꯨ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯅꯪ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯃꯦꯗꯥꯝꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯑꯩ ꯃꯥꯏ ꯄꯥꯛꯄ ꯉꯝꯖꯔꯦ ꯃꯦꯗꯥꯝꯅ ꯄꯨꯝꯅꯃꯛ ꯏꯁꯣꯔ ꯃꯥꯒꯤ ꯅꯣꯡꯗꯝꯅꯤ ꯃꯦꯗꯥꯝꯁꯨ ꯅꯪꯕꯨ ꯌꯥꯝ ꯊꯤꯈꯤ ꯅꯪꯅ 10ꯒꯤ ꯑꯦꯛꯖꯥꯝ ꯐꯥꯎ ꯊꯥꯕ ꯉꯝꯈꯤꯗꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯇꯣꯛꯈꯤꯕ ꯃꯦꯗꯥꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯃꯦꯗꯥꯝ ꯑꯩ ꯃꯦꯗꯥꯝꯒꯤ ꯊꯧꯖꯥꯜ ꯏꯔꯦꯛ ꯄꯨꯝꯅꯃꯛ ꯑꯩ ꯀꯥꯎꯕ ꯂꯩꯖꯔꯨꯏ ꯑꯩꯕꯨ ꯑꯄꯣꯛꯄ ꯅꯆꯥꯃꯛꯅꯤ ꯈꯟꯕꯤꯌꯣ ꯑꯩ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯃꯦꯗꯥꯝꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯑꯃꯨꯛꯀꯁꯨ ꯈꯣꯏꯔꯝꯃꯤ ꯃꯃꯥ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯅ ꯑꯩ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯗ ꯂꯨꯝꯊꯔꯛꯈꯤ ꯃꯦꯗꯥꯝꯅ ꯍꯔꯥꯎ ꯑꯩꯕꯨ ꯑꯣꯛꯄꯤꯗꯨꯅ ꯌꯨꯝꯗꯨꯗ ꯄꯨꯁꯤꯟꯕꯤ ꯃꯦꯗꯥꯝꯗꯣ ꯍꯧꯖꯤꯛ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯍꯧꯔꯦ ꯅꯥꯕ ꯀꯨꯏꯔꯕ ꯃꯥꯜꯂꯤ ꯃꯁꯥꯗꯣ ꯃꯤꯅ ꯉꯥꯛꯇ꯭ꯔꯗꯤ ꯆꯠꯄ ꯉꯝꯍꯧꯗ꯭ꯔꯦ ꯑꯩꯒꯤ ꯌꯥꯝ ꯅꯨꯡꯁꯤ ꯃꯥꯕꯨ ꯎꯔꯒ ꯃꯦꯗꯥꯝꯒꯤ ꯃꯆꯥꯅꯤ ꯈꯪꯕꯗꯒꯤ ꯗꯥꯁꯤꯗꯔꯕꯨꯁꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯌꯥꯝꯕꯅꯤ ꯈꯟꯖꯈꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛꯇꯒꯤ ꯂꯥꯛꯄ ꯑꯄꯤꯛꯄ ꯁꯦꯟꯐꯝ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯃꯦꯗꯥꯝꯗ ꯄꯤꯖꯈꯤ ꯄꯤꯖꯈ꯭ꯔꯕ ꯈꯔꯗꯣ ꯃꯦꯗꯥꯝꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯛꯈꯤꯕꯅ ꯍꯦꯜꯂꯤ ꯑꯗꯨꯕꯨ ꯃꯣꯏꯅ ꯍꯣꯠꯅꯕꯤꯔꯛꯄꯒꯤ ꯂꯃꯟ ꯈꯖꯤꯛꯇꯁꯨ ꯁꯤꯡꯕ ꯁꯛꯆꯔꯤꯕꯅꯤ ꯅꯤꯡꯁꯤꯡꯂꯤ ꯉꯁꯤꯁꯨ ꯑꯩꯒꯤ ꯁꯦꯒꯥꯏꯔꯕ ꯈꯣꯡꯎꯞ ꯑꯗꯣ ꯃꯥꯕꯨ ꯉꯁꯤꯁꯨ ꯂꯥꯠꯇꯨꯅ ꯊꯝꯂꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃꯗ ꯏꯁꯣꯔꯅ ꯄꯤꯕꯤꯔꯛꯄ ꯇꯥꯡꯂꯕ ꯑꯐꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯈꯟꯅ ꯉꯁꯤꯁꯨ ꯑꯩ ꯆꯥꯎꯊꯣꯛꯅ ꯍꯤꯡꯂꯤ ꯅꯨꯄꯤ ꯃꯥꯟꯕꯤ ꯑꯃ ꯑꯣꯏꯅ